सुबदना यारिपो बामो लेकाई कबरस्तान रोता युमसकेसे नुमित अमदी थांगजा नुमित खुदिंगी अयुक पुंग 10 दगिना नुंगथिल पुंग 3 फाउबा लायंगजरी मरी सुबदा ऑल बाजार जौमी कॉलोनी सिसिपुर दा लायंगजरी हेना कुपा मरोल खंबिनिंगबसिंगना कॉल तौबिराउ 8414825323 अमुका हना 8414825323 करिगुम्बा दोम अना लायंगबदा सेल यामना चंगबकी अवाबा मायोकनरबा अमदी अना लायंगबकी मतंगदा खंगनिंगबा इन्फॉर्मेशन कया फंगदबगी अवाबा मायोकनरबा वाबिरगनु इंडिया हेल्थ कार्ड एप की मतेंगना अना लायंगबदा पैसा संगबा हंथनबा अमदी अना लायंगबगा मरी लेनबा इन्फॉर्मेशन कया लाइन फंगबे यारे इंडिया हेल्थ कार्ड की मेंबरशिप ओइबा म्यूई सिंगदा पीरिबा कानवसिंगदी अहानबदा हॉस्पिटल डायग्नोस्टिक सेंटर डेंटल केयर ऑप्टिकल स्टोर फार्मेसी मेडिकल इक्विपमेंट स्टोर फिजियोथेरापी होम नर्सिंग केयर एम्बुलेंस सर्विस न सिंगबदा इंडिया हेल्थ कार्ड की मेंबरशिप ओइबा म्यूई सिंगना 10 to 30% की डिस्काउंट फंगबे याई अनि सुबदा अना लायंग खगनतना ब्यूटी सैलून होटल फास्ट फूड रेस्टोरेंट जिम एंड फिटनेस लाइफस्टाइल एंड फैशन स्टोर कॉस्मेटिक प्रोडक्ट न सिंगबदसु इंडिया हेल्थ कार्ड की मेंबरशिप ओइबिबा म्यूई खुदिंगना 10 to 30% की डिस्काउंट फंगबे याई मसीदसु नतना हेल्थ इंश्योरेंस मेडिकल चेकअप पैकेज मेडिकल टूरिज्म मेडिकल लोन फैसिलिटी ऑनलाइन डॉक्टर कंसल्टेशन न सिंगबदसु 10 to 30% की खुदोंचाबा इंडिया हेल्थ कार्ड होल्डर सिंगदा बिजरी कानबसिंग असि लौनबगिदमक ngasiमा गूगल प्ले स्टोर दा संबिदुना इंडिया हेल्थ कार्ड ऐप डाउनलोड तौबियु अमदी मेंबरशिप एनरोल तौबियु Download India Health Card app today. Please share. Sur Hospital Khangabo Khwang naba yangle naba chikpa saru tang tang chikpa joint pain singli nauri sonba hariba naba singa silebiragadi orthopedic doctor tanabi hariba doctor asi nomaizin khudingmaki oina Sur Hospital Khangabo ta khudong chaba fangbigani ayuk ki pung 10 makhai digina nungthel gi pung 2 faubada hariba doctor asi Sur Hospital da fangbigani akopa marol khangbining bisinga 9362 655 350 हारिबा नंबर से कॉल तौबिदुना खंबिबा यागन लेंसिनबिरो सुर हॉस्पिटल खंगबो मखल खुदिमकी ऑपरेशनल फैसिलिटी की खुदों चाबा लेरबा सुर हॉस्पिटल खंगबो नॉर्मल एंड सीएस डिलीवरी सर्जिकल ऑपरेशंस मखल खुदिमकी लैब फैसिलिटी की खुदों चाबा लेरबा अनोबा अंगांग सिंगी वैक्सीनेशन कापा की खुदों चाबा लेरबा जॉन्टिस की हीटर ट्रीटमेंट की खुदों चाबा सु लेजरी सुर हॉस्पिटल खंगबो हांगदोकचरे थोय फुटबॉल एरेना समराम लमखाई नियर खोंगजोम वार मेमोरियल गेट मफम असदा अयुपो मंगादगिना पुंग 10 फावबगी मनुंगदा अदोमना अपांबा पुंगफमदा बुकिंग तौबिबा यागनी मसी खक्ता सुनतना हेना अकुपा इंफॉर्मेशन गिदमा pledgesports.in डाउनलोड तौदुना अकुपा मरोल खंबिबा यागनी लोइनना मोबाइल नंबर 8798502903 अमुकहना 8798502903 थोय फुटबॉल एरेना समराम लमखाई नियर खोंगजोम वार मेमोरियल गेट थागतपा फोंदोकसरी खांगाबोक मयाई लेकाइदा लैबा साइखोम लापगी लोइनबी साइखोम ओंबी इबेमगी सही 12 रोम खुद खोंग अमदी ख्वांगदा मफम सलाई खंगदना सिकपा नाबा तौरंबा अदु खांगाबोक पाथ्री खा खुंदोंदा लैबा ओजा माइबा थोकसोम याइशा ओजा असिना लायेंग बिबदगी फरे मसिगिदमक ओजाबु हानिंगाई लैतना थागतपा फोंदोकसरी बा साइखोम इबेमा देबी खांगाबोक मयाई लेकाइ खनाबियु तानाबियु खांगाबोक पाथ्री खा खुंदोंदा लैबा ओजा माइबा थोकसोम याइशा कॉन्टैक्ट नंबर पिजरी 7628965816 अमुक्तंगा 7628965816 लेखा सुना साथ लबा लेकोनी तांगलुप कयागी इतिन फम्मी खेना बले ट्राबा हच्चांगी थवाइनी Diamond FM Radio Oh Diamond FM Radio 91.2 Diamond Radio Channel
संदोक्चरिबा अहानबा थौरम परेंग असिगी हौजिक मखा तारकपा थौरम अदोमना SMS की खुथांगदा ताबिनिंगदुना खनबिरखिबा इशेई अमदि वाहंग कयागा लोइनना थौरम ताबिरिबा सिंगबो अमुका हना पुष्पारानी लाइश्रम अमदि मोनिका रामबम अनिना खुरुमजरी मयामबु तरामना ओक्सरी ngasiगी थौरम असिदा अदोमना खनबिखिबा इशेई सोइदनमकी इशेई तरुक लोखचगदोरिबा सिगी मनुंग चनबिरकप्रा हाइबदो मुक्तंग थौरम असि हौबदगी लोइबो फावबा ताबिरगा येंबियु लोखतपिरक्त्रगसु ngasiगी लाइबक फरबा लोखतपिरकपा इशेई सिंगदा नुंगाइना ताबियु ngasiगी थौरम असिदा सिजिनजरिबा अखोइगी मोबाइल नंबर 7630944377 नंबर अमुक्तंग गाना निक्सिंगजगे 7630944377 पिजरीबा मोबाइल नंबर असिदा अखोइना हंगजगदौरिबा वाहंग सिंगी अचुम्बा पाखुम पिबिरकननबा नोलुक्सरी मोनिका तुदी थौरम हौरसी अहानबक वाहंग सु सेम साबिरो लोइना लोइना ngasiगी लाइबक फरबा इशेई से कनाना खनबिरकबनो हाइबदो मयामदा अमुक्तंग आई पाथोक्तना खंगनजगे लखतपियो अहानबोइना लखोचरीबा SMS असिदा खनबिरकलेबे इशेई मैरानबी फिल्मदगी आइगी पपा नुंसीबा हाइना सेहोबे इशेई असि खांगबोक मोइरांग पल्लीदगी मोइरांग थेम अचौबिना इशेई से ताजिनिंगी हाइदुना खनबिरई यामना फजबा इशेई मखकनि खनबिरकलिबा थागतचरी संदोक्चरिबा थौरम असिगी अहानबा वाहंगसु लखोचक संदोक्चरिबा थौरम असिगी अहानबा वाहंगदा वर्ल्ड अजमा डे असे करंबा थागी करंबा तारिखता पांगथोकपगी वांग असे मुक्तंग निंसिंगजगे वर्ल्ड अजमा डे असे करंबा थागी करंबा तारिखता पांगथोकपगी अदोमना 7630944377 हारिबा नंबर असिदा हंगजरिबा वाहंगसिंग असी चुम्बा पाउखुम SMS की खुथांगदा थाबियंगनबसु निंसिंगजरी इसेगी दोल तंबियो ngasiगी अहानबोइना लोखचरीबा SMS ता अदोमना खोइताबिदुना खनबिरकलिबा मैरानबी फिल्मदगी नावबोय अमदी इराय लैमा अनि पुना सकमिनरिबा बिस्कुप्ता लाइसौंगी मयेक्ता गोपी कोकना सैरांग बेशै आइगी पपा नुक्सीबा खुदोल तमजरी मयाम पुना नुंगाइना ताबियो मुसीबा थाजोकलो आवा बावा आइगी पपा मुसीबा थाजोकलो आवा बावा थमोइबो फाजिनबा नंद्रदी लेप्लारोय पिरांगी इचेसु थमोइबो फाजिनबा नंद्रदी लेप्लारोय पिरांगी इचेसु आइगी पपा नुशीबा आइगी पपा नुशीबा Nushirabi bobo, nushirabanana. Nushirabi bobo, nushirabanana. Hallaklaroi amu, tararoi kunjilsu. Ipagidi ima nungsi bilang le kaplaroy papadi kaplaganu nangshu amoygi atiyada tumthilnalibi
oyu ko nangdi papa di dhurva tara nangna aigi ashani nangna aigi mairani aigi papa nungsiba thaduklo awa pawakhal ipagidi imo nungsibilangli kaplaroi papadi tumlurasi ahing thinglatle aigi papa nungsiba Langlen! sorry papa Sandokchariba tharom asigi ahanboina hangjakiba wahang wal azma de asi karamba thagi karamba tarikta pangthokpagi wahang asi achumba pakhum megi tang ani asi malem pumbada wal azma de haina palan tawi hangjakiba wahang asigi achumba pakhum bibirakpa megi mingsing singjari ahanboina achumba pakhum bibirakpa Bishorjit Nebradagi achumba pakhum bibirai Doke Laishram Singjamaidagi Kangsu Kholdagi TSLR Tiru achumba pakhum bibirakpa thakachari Nangatheldagi Jaya achumba pakhum bibirai Samarendra Hairujam Khongjom Sapamdagi achumba pakhum bibirakpa Oinam Sombangdagi Ilangbam Shomen achumba pakhum bibirai Kaksingdagi Umarani Mayang Lambam achumba pakhum bibirakpa Huikrapdagi Tombi achumba pakhum bibirai thakachari haninga leitana Tharamsida Sarya Birakpa Nangatheldagi Melody achumba pakhum bibirakpa Muhammad Sharif Khan Dilongdam Makhadagi achumba pakhum bibirakpa Hiang Moikhom Lekaidagi achumba waikhom Tokpam Aton Devi Wangkhaidagi achumba pakhum bibirakpa thakachari Mayang Imphandagi Jerina Ahibam achumba pakhum bibirakpa loina Delhaiba Angom Thawaldagi achumba pakhum bibirakpa haninga leta thakachari tharom masida sarya biraktuna sandokchari ba tharom masibu mapum bhan biba haninga leta thakachari makha tarakpa isai dokhatpiu Mathangi se si Monica Saphabi hariba film sidagi Khoyum gumna saklotpa haina seuba matam amagi phajaba isaini tabiningduna khanbirakliba mioi asi Oinam Sawong Bungdagi Elangbam Somen Diamond Radio gi Wahang Pakhum SMS ta khanbirakpa isai thauram sibu thawai yaungna saruk yabiriba listener singi marak tasu amakhak oibiba mioi asina Fazaraba ishe si taziningi haiduna khanbirakpani isai su khudol tamnanaba sem sajage tuga Monica gi ani subo wahangsu mayamda muktang thambiyu Sandokchariba tharom asigi ani subo wahangda Sugar Bowl of World haraga karamba lebak pukhangnabagi wahang ase muktang hanan singtige Sugar Bowl of World haraga karamba lebak pukhangnabagi adomna 7630 944 da achumba pakhum thabiyaknabasu Nishinjari Isai khanbirakpa matamda isai gi serengba amadi serangba marik sumna ibiraktuna Oinam Sawong Bungdagi Elangbam Somena khanbirakliba Saphabi filamdagi Arambam Jamuna gi khonjelda Konsaba ibo chongna serengba Ahaibam Shyamna Sairangba isai Khoyum gumna saglotpa Khudol tamjari taminasi
Sandokshariba thorom asigi ani shuboina lakochakibu wahang asi sugar bowl of world haraga karamba leibak pu khangnabagi wahang asigi chumbu pakhum Cuba pakhum ase muktang hanna nisingjare Cuba hangjakibu wahang asigi chumbu pakhum bibirak pa me mingsing nisingjari achumbu pakhum bibirak pa Bishorjit Nepradagi achumbu pakhum bibirai Hiang Waikhom Laikai dagi achubu waikhom achumbu pakhum bibirak pa loina na toke laishom singjamai dagi tokbu maton debi wangkhai dagi achumbu pakhum bibirak pa paubitek dagi RK Masnam achumbu pakhum bibirai loina na kangso khul dagi TH alal chiru achumbu pakhum bibirak pa Wainam sombung dagi ilangbam somen achumbu pakhum bibirak pa Samarenda haikujam khongjom sapam dagi Nangathel dagi Jaya achumbu pakhum bibirai loina na pickup dagi Dombi hariba mesing asina hangjakiba wang sigi achumbu pakhum bibirak raba mesing ni thagachari taram sida sawiya birakpa makha tarakpa isai lokhatpiyo Mathangi sei se Monica Lamjau dagi Prem San Susila Rameshwar Sanatombi Britney Booster Pariton Hariba miyoi sing asina tajaningi haduna khanbirak paisai ni nungsi hekta hairage film sidagi maibam rosibinagi khonjalda nangbu kayada nungsi jaba aina haina sehoba isai tajagi haidana haibire Sandokshariba thorom asigi makha tarakpa wahangda karamba sahidagi India da ahanba oina census haibadi mising thibagi chanabi ase hokibagi wang se muktangara nishingjage karamba sahida India da ahanba oina census haibadi masing thibagi chanabi ase hokibagi adomna 7630944377 amuktanga hana 7630944377 haiba number asida achumbu pakhum thabiyakna pasu nisingjari Sandokshariba thorom asigi wangse amuktang hana nisingjage karamba sahidagi India da ahanba oina census haibadi missing thibagi chanabi ase hokibagi Adomna 7630944377 da achumbu pakhum bibirakna pasu nisingjari Isai kudol tamjarake isai tabiringai manung hangjaribo hangsige chumba pakhum 7630944377 da pakhum birau adomna khoida biduna khanbirakli bai isai nuksi hekta hairage film sidagi maibam rosibinagi khonjelda saklibe isai nangbu kayada nungsi jabaina kudol tamjari taminase isegi sairengba KSS Kishore Kumar Nangbu kayada nungsijaba aina kau bangam jadi mikub mata Nangbu kayada nungsijaba aina kau bangam jadi mikub mata lotuna thamjari aina nangi shatam lachari thamoi nungda thawai ni khanna nangbu kayada nungshi jaba aina kau bangam jadi mikub mata
sina pamjaba nangbu kayada nungsijaba aina kauba ngamjadi mikup mata Masitani thamoy sina pamjaba punsigi nanakta layhanbiyu aibu masitani thamoy sina pamjaba nangbu kayada nungsijaba aina kauba ngamjadi mikup mata nangbu kayada nungsijaba aina kauba ngamjadi mikup mata lotuna thamjari aina nangi saktam lachari thamoi nungda thawai ni khanna nangbu kayada nungsijaba aina kauba ngamjadi mikup mata la la Hangsaki buwahang karamba sahidagi India da ahan boina census saibudin missing thiba si hokibagi wang asi chumba pawphum kumja lising amaga chanipan humdragani thoi haibadi 1872 dagi India da census asi hoki hangjaki buwahang asi chumba pawphum pipirak pamegi mingsing ningsingjari TH Maitai achumba pawphum pipirak pa Tokpam Aton Devi wangkhai dagi achumba pawphum pipirai Biswajit Nepra dagi achumba pawphum pipirak pa Khabaishoi dagi Sajida achumba pawphum pipirai Umarani Kaksing dagi achumba pawphum pipirak pa Samarendra Haigujam Tokyo Lashram Singjamai dagi achumba pawphum pipirai loina Langathel dagi Jaya Mr. Don Kaksing dagi achumba pawphum pipirak pa Oinam Songbong dagi Ilangbam Somen Langathel dagi Melody achumba pawphum pipirak pa thakachari Kangsokkhul dagi TSLL Chiru Telhaiba Angom Akoijam Thawal dagi achumba pawphum pipirak pa Priya Hai music asina achumba pawphum pipirakduna tharom asida sawi abirakiba music ni thakachari makha tarak paisai lokatpiyo Mathangi se mayang Imphal irongdagi MD Basantana khanbirak paisai ni sare gama naubi saisakpa sigi khonjelda sakhiba ishai chingsang thekna koina chatlaga aigi nungsibido haina sehoba matam amagi haujikti yam koina tarudre haiba tare Monica sare gama naubi ishai dilaidana maming phawba kaunarure dubu ngasidi nohongnana ishai phajaba ma khanbirakdana mayam puna taminabagi khudong chabaduma mayang Imphal irongdagi MD Basantana mayam da pibire thagachari adom ishai su khudol tamjarake loina khoigi makha tarakpa wahang note tawsinbiu pakhumbiru 7630944377 number sida wahang thambiu makha tarakpa wahang da nong chubagi sang oliba khulai adugi maming kari kaupagi wahang ase mungtang halaning sinjage nong chubagi sang oliba khulai adugi maming kari kaupagi adomna 7630944377 amungtang halaning sinjari 7630
944377 da SMS ki khutang da chumba paukhum pipirak na pasu nishingjari Chingsang theng na khoina chatlaga aigi nungsibido haina sehuriba saregama naubi ki khonjel da masamak na saireng jaba loinana serang jaba ishai taminasi Salaga aigi nungsibido ngairam lani ngairam gani mana aibu singlol dugi wang maduda ngairam gani mana aibu singlol dugi wang maduda warida aidi warida shiba nangbu ngaibada warida aidi warida shiba nangbu ngaibada laklaroi rani nangbu lakini no mananata ngairamu ko matam khara khongda yot hing thang khibana aidi upai lai jadare khongda yot hing thang khibana aidi upai lai jadare
ꯂꯥꯛꯅꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯋꯥꯡꯂꯕ ꯆꯦꯛꯄꯜ ꯅꯨꯡꯁꯤꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯔꯛꯁꯤꯗ उपाय लैजाद्रे अैगी पुंसी उपाय लैजाद्रे अैगी पुंसी नंगु करमना लेलिगवा नंगु करमना लेलिगवा वारिदा ऐदी वारिदा नुशिबा नंदु आइबदा चिंसा ठेकना कोइना चतलगा आइगी नुंसिबिदो ngairamgani ngairamgani mana aibu tinglol dugi wang maduda ngairamgani mana aibu singlol dugi wa maduda वारिदा ऐदी वारिदा नुशिबा नंदु आइबदा hangjakiba wahang nong subagi sang oliba khulai adogi maming kari kaupagi wahang asi ya chumba pakhum rain gas pakhum ase mutang haran nising chagi rain gas hangjakiba wahang asi ya chumba pakhum bibirakpa mingsing singjari ahan boina chumba pakhum bibirakpa topom aton tebi wangkhai dagi chumba pakhum bibirai bisorjit nepra dagi toke laisham singjamai dagi achuba pakhum bibirakpa yanglang waikhom nekai dagi achuba waikhom pickup dagi amutombi achuba pakhum bibirai loina loina na sajida khabai soi dagi achuba pakhum bibirakpa samarendra khongjom dagi achuba pakhum bibirakpa Mr. Don Kaksing dagi oinam sobung dagi ilangbam shomen musarap kokta dagi achuba pakhum bibirakpa Kangsuk Huldagi TS Alal Chiru Achumba Pakhum Bibirei Loina Loina na Langathel dagi Melody Telhaiba Akoi Jam Thuwal dagi Haribi Meshing asina hangjaki bohang asigi Achumba Pakhum Bibirakraba Meshing Thagachari Amatam Sesu Laitrabanina Sandoksari Batharam asigi Aroiba Oigedaba Male Aroiba Isei Lokhapiyo ngasigi aroi bai shei si wangjing bazar dagi mina na khanbirakpa ishai ni yai pok thambanu harba film sidagi ita manjaka ta chatlani aiti asumna sehoba songtham kamalagi khonjel da sakli bai shei si wangjing bazar dagi mina na tajiningi haiduna khanbirakli sandoksari batharam asigi ariba wahangdra dripping hariba wahai asi karamba masana da sijinabagi wang ase mutang han nisingjage dripping hariba wahai asi karamba masana da sijinabagi adomna 7630944377 da chumba pakum thabiyakna basu nisingjari dadi aroibi sai kodol tambiyo ita manjaka da chatlani aiti asumna sehuriba Bijendra Kumar Saramagi Mayekta Nomai Them Paharina Thawai Hapiba Songtham Kamalagi Khonjal da sakliba ishei yai pok thambanu film sidagi khoida biduna khanbirakliba ishei khudol tamjage roi boina mayam puna taminasi
उडीरै तात खेलै नखोय ऐबु वारो लैहोरो सटलगे इता मांजकाद चटलन ऐगी मांजकाद चटलन
Sandokchariba thorom asigi aroiboina hangjakiba wahang Trapping hariba wahai asi karama masana sijinabage wahang asigi chumbo pakhum football pakhum asi amutang hana ningsingjage football hangjakiba aroiboina hangjakiba wahang asigi chumbo pakhum bibirakpa me gimbing sing nisingjari Bishorjit nebradagi achumbo pakhum bibirakpa loina ngachumbo pakhum de bibiraga ming hapiraktaba mathangi thabirakpa matamda ming hapiraknebasu nisingjari Hariba mei ani asina ariba inang chikibo hang asigi chumba pakhum bibiraktuna tharom asibum phongphan bekiba haringa letana thagachari hana Isedi mayam khanbirakpani Monica adubo tharom sidi akaknaba pungphamda pungsingda sandokjaba oibana adomna khanbirakhiba isei loinamakti lokhatjaba ngamjatre adumakpu makha tarakpa numitchingda adomna khoidabiduna tabiningduna khanbirakhiba isaising adumak puduna laksage isai thabirakte haibagi ninghanaba nungaitaba thambiganu mathangi numit soidana maki ngaibiramo ngasigi tharoma sida saruk yabirakhiba khwai pumnamak amati tabiriba singbusu Diamond Radio gi maikedagi hana thagachari ngasigi damaktadi SMS ta adomna khoidabiduna khanbirakpa isai amati wahang pakhum gi thorom matang asida losinjari Jene lasina ngasi ay pung mapal tarakpa matamdagi tonga ni punghamda sandokcharakpa makhal mathel gi tharom sing haujik kasinjuna bagi pungja adi yoksinjarakle Ani suba tharom pareng numidang wairam pung mangha taba matamda makhal mathel gyagi tharom sing adongi damak langjaduna thamjarongge matamadu phawgi oinati ahanba tharom pareng tabiriba singbu adomgi radio gi host Pusparani Laishom amati Monica Rambam Anina Khurumjari